Government school singna private school dagi hiram khuding da phaba hele education minister ngasi gi government na school phagalhan si mission gi makhada darkar oiba machak mathum ningthina semgat padagi ngasi di government school singda mahiroi masing yam khatle oza singsu matik chare private school dagi loina hele haina education minister sorok haibam rajen na phongdokre school phagalhan si mission gi makhada Thobal district ki manung chana leiba Wangjing High School ge nauna saba building ngasi sangaduna miyam da amade mahiroi singda sinabagi thauramda Minister S Rajen hai private school singda ge government school singna hiram khuding makta helabanina mahiroi singbu takpi tambi bada oza singna sapsaba matik magun adu puthok tuna takpi tambiyo nongmagi sunom laga imung puri bamyoi singna Masing yamba state asida government school singna nongmanong magi sidarak pase laidaba imung singge masa masu sembada awaba oire loina na aikoi gi naharol singbu mahi masing hayanna ba hona badasu khudong sadaba kaya mayok nari base yamna laibak thibani aduna mamang sahidage school fagadhan si mission asi hogdokibane mahakna makata na hai mamang sahi 2019 dage Assembly constituency hompugi school amamam khangatuna mission ase hogdokhibane government school da mahiroi sing tamningdriba si karigino haiba thidoktuna constituency amage school amamam mission asina konsenduna ahanbagi school manga aduga ani suba oina school mari sangakhre ngasi sangariba sina ahum subane covid-19 ki asoba sapu asina maram oiraga thabakta khara tapthakiba laikhrabasu ngasi de government school singda miyam na thajaba thamlaklei school singi phibam phattabadagi mama mapa singna masa sing tamhaningdaba oiramle hainasu minister na makhata na phongdokhi Wangjing High School ge school fagadan si mission management committee na senduna ngasi pangthokiba thauram aduda paunam brozen MLA Wangjing Tentha Manipur government ki commissioner education S.T. Ranjit IAS Education SK Director L Nandakumar IAS amade ZEO Thobal makok thongbo official kaya saruk yakhi haire Koirengai airfield sarkar na loksinduna MLA singe quarter amade shopping mall chingba semgat na bahonaragani Chief Minister English singa makachamapan nifu mari da thokiba Prithvi gi ani subalanjauda British na khwaidagi maru oiba airport oina sizinakhiba Hingang kendragi manung chana leiriba Koirengai airfield ase sarkar na loksinaba hojik yamna kanna honari airfield ase loksilaba matungda MLA singe quarter amade shopping mall semgat na bahonagani haina Chief Minister N Biren na phongdokre pauksi asiga ngarang Chief Minister ga unaduna wari sanaba matamda hiram asigi matangda phongdokhibade Koirengai airfield ase hojik Indian Army kangbu amage leifam oiduna leire Adubo center ga wari sanaduna Indian Army ase hongdok halaga ariba airfield gi saruk khara ningthina ngak senduna thamlaga saruk amana MLA singe quarter amade shopping mall chingba semgatnaba thabak paikhatnaba honagane masigi damakta sarkar na high power committee ama semduna paikhatnaba honare Chief Minister na makhata na phongdok khibade airfield asida leiriba Indian Army gi kangbu asige Laifam ama sekmai kendra gi manung channa sing amasung tampaka tainaba laimakhong manake 33 kaingamda kem oinaba mafam thidok le mafam asidage army sing hongdokhraba matungda airfield gi saruk amada Manipur gi MLA hompu asige tungkoina quarter oigadaba sing semgat kane hauzik MLA singge quarter mafam amadage mafam amada toina hongba asi tauraroi mafam aduda punna complex oina lahennaba sillagane masida natana asoba shopping mall ama saduna miyamna potchai yonba amasung laibagi khudong chaba phanganaba honagani haiki Koirengai airfield ase ani suba prithvi gi lanjauda British amasung Japan ga lanthengnabada British na maru oiba airport ama oina sizinakhiba malem gi oina khwaidagi maru oiba lan ama oiribane masigumba tanglaba lan ase Manipur da leiba haibase khwaidagi laibak phaba amade sauthokchaningai oiribane maduna airfield ge tangkhai amade ningthina ngak senduna thambagi thabak chathaduna malem gi miyam ge midyeng pham oinaba sengbat kane hauzik airfield ase loksinabagi lamda
भारत सरकार के मरी लेनब ऑथोरिटी का यामना कन्ना पाउ चनरे अथुबा मतमदा लौसिलब याबगे थाजब यामना नकना लेरे हाइखी पैसाबु फंगलबदे लेबाक मांगलबसु कायदे हाइबा थौसिल खुदकता थादोपियु नुपी समाज मणिपुर बु मालेमदा सक्ताक्तुना लाक्लिबसे लमदम सिगी नुपी सिंगना निसा थिंगबा यु अमदि मियोयबगी हक कन्नबा अचौबा थौदांग लौरिबा माइरा पाइबी सिंगनी हाइबसिगे ओना तैनबदा मणिपुर की चीफ मिनिस्टर ना नुपी सिंगना लेबाक असिबु कन्नबा होनरिबसे काउथोकपा मानबा वाफम फोंदोरकबसे ख्वाइदगी लाइबक थीबनी हाइना ऑल मणिपुर वुमेन सोशल वेलफेयर एंड डेवलपमेंट समाज नुपी समाज ना हाइरे ngasi nupi samaj na press ta thadorokpa cherol asin haidibade haukiba December 12 da langjing achobada artificial sports stub ground ama chief minister na sangabaga mari leinana wangang bada Manipur da yu sunglaga mapalam da thadoksi haiba wafam ase Manipur na nupi sing na sahi lisang sitna sangsin duna lakpa nisa bandigi khongjang ihobu karisu leitana khanbani haina lawroidabagi maram leite haire serol asina hai चीफ मिनिस्टर की वहीदा यू थिंगबंग ngam हाइबा वही फोंदोकलिबा सिना महाकी लेंगाकना निसा यू थिंगबंग ngam हाइबदु उथोकचरबने ngasi फावबदा यू थिंगनबा सरकार असिना कदाई फावबा थौदांग लौरिबगी हाइबसे मियामना इखंग खंगनरबा वाफमने युंगांग खरा खबरदा हापा यानबा अमदे बोता इलेक्शन कमीशन ऑफ इंडिया के याथंग मतुंग इन्ना यू खरा फावना यू निसा थिंगनबा सरकार असिना होटनरी हाइबा यारोय यू योनफम दुकान सिंग यू थकफम सिंगदगे पैसा खरा खरा खोंगटपा यानबा मखोइना यू योनबा अमदे थकपा सिंगबु नाकोइना ननत्रगा फोंगना ngak सेंदुना थमले हाइरे चेरोल असिना हाइ मणिपुर दी मणिपुर लिकर प्रोहिबिशन एक्ट 1991 चनरी हाइबगे वहन थोक करिनो ड्राई स्टेट ओइरे हाइदुना लाउथोकपा नोकनिंगबा फावे सरकारना पास तौजबा आइन अमबु चनहनबा ngamdaba haibase leingaki asonbane Manipur miyam de liquor prohibition semduna dry state laukthorokpada haraunakhi mapung phana haraunakhi masida sarkar na thabak mapung phana paikhatpa ngamdabagi wane miyam da sarkar gi mateng pangnaba sem saduna lei haire maduna paisabu phanglabade leibak manglaba sukai de haiba chief minister N Biren gi thoksil khudakta thadok piu haire Science ba adu Ranikhet disease oiramle haukiba numit kharani gi mamangda None district ki mafam kayada mafam khangdaba layong amana yumda yokpa yen nganu amade okna chingba sa kaya sikhiba adu round worm infection na thoganba Ranikhet disease na oiramle haiba khangba ngamkhre Manipur lenga ke disease investigation laboratory Directorate of Veterinary and Animal Husbandry na ngarang asiba yen nganu sing adu postmortem tawduna changyang khangbang amlakhibani haide Brazil da thengu singi tsunami thokre Brazil ge Amazon river gi masa purus river protected area da laingoi gi lam oina tawba mafam sing aduda thengu lising humbudra henbana marum koknabagi damak nong matata kakhalakpada turtle tsunami haina kaukre thengu sing adu Wildlife Conservation Society WCS na thadorokpa video amadage khangnarakibane WCS Brazil conservationist na haibada thodok ase numit kayani romgi mamangdage horakhibani haire